Mamangi series da aigi ima sabiram baidom chado chin bakra leibadagi handaki series sida anawa mama amamok sindokjabani. Ima, isi mem sadu bu kaidawi haino. Khangjadreda ibema moigi waje. Hairo ba ima ayam taningeba. O moi maujingduna ne leihaningdre ye. Haima, kaino aisibo ina matharu hoidubu yam phadaine. Aduga kaino isi mem sadu leihaningdre harisibo. Sini bema mai yum panarabani na ngamna honabada kot kotana chanai duni nungai phabadi natabani na ne hanna yengba ngamdre ye bema. Adubu ima hanna yengba ngamdre na inthoubadi yaba nate makhoigi lauphamdo makhoigi yumphamdo isi mem sagi se saruk yauribani dana. Sini bema nupi na ne mapamdagi ne khong he thangtokhibada ne yumnak ama sagai ama lekai ama adum on khibani aduduna ne nangjune bhap taw napa na ne nui akhoje pulap hunto agar ma chakharga ju imana noi bu ngamna ba thaglai chini nangju akhang kalu nangju hai singu ado ima ichi mem chana khainera isibu kaigini haige karigi oini nangju uriduni amada muglai amada mukcha yumban mathong cha poteda atai lairi bema nangini ni imana khanbada ahing tumba yadrise as kaino imana na engonda monsi laidubo onchhalak panati ne nupa mayumduna phamanbagi nangko naraibak pharibani adu natrabadi ko nang memchagi naraibak se nangonda tadoribani as akhoi masima ima sima hainu ne pi ngai ojaba khangdri ngai nungsina bai wani ne nokpa nupa jina ne nupi thirakpa matamda nang namitagi napi kangoi koi bema hoi beima ai hojikti isagi asoibasi khangjarabani aduna tamna khara simtokna ba kanna honari sidi napa na ne noi huntok pirambani na ne imana noi bu chawna ba yoglokpani na ne noi bu warakpa ngamhautre aduna ne noi khongthang kairakadra na ima pakhatli ne yamna ima aisu ai asoibasingse semtoge na khali tamna adum semtoke ima kishu pakhat biruno nawana puroibana langbai chakharadi ne nangna ne ishor bu ningjadana ai iwa ipurobaje te kahan biganu asoy angam nya hom biganu daw ya hanbiu mami mana chui hanbiganu na ishor bu che na thajak thago na dana leiga bo matam ni nei bema as aidi laidi no motabu khoiramde adoima pharese ai susidagidi phajana lining parei chelaga aphabi nupi ma oina ba honarage ima hoine adumai kanna honarau ko ibungo nang toisibu karino ba ima bu kari oyu haibna ima aisu wakal dadi asugam busi mahingse karam oi khibna ikhangti nangna wakhan tadre haraga karam tokduribno ada leibe imogduna khanglaklaga kari oidoino ba ima ai soikare nangna naram chal warakpa ngamdraga khoi pumba maisa langhan li karigino ngarang ta taibang khongdar libe sudugi mingcha thina nabra nang tawisia takhambo ai sale ima namo bu sudok sanbiu namo nu soi khibe arsu ima na ngapio isana pame aduna pora abanina ai indi inthoi adubu yum pane na la abanina ngamna ba palo takhamba nui ma jam sa thibra aba to mile ko ai ko sai jani thau sai seum adubadi aisu thabani da makhogi gumsida leine labani na ngamna baisu timphang ka phaigum naptuna leiba tabani ima kari yang thong sige hingonda mana masing pandro du hiega thong hoi ma nusigidre hannu bini kai kai joren lep le dia ima ga original mani ka imani ka ima so chudna ima changra mali ni ado wam ta ke nonda kai wano adane ki nasido kai dorage do
ꯑꯁ ꯍꯥꯏꯒꯦ ꯍꯦꯛꯇ ꯉꯥꯏꯈꯣ ꯅꯪꯁꯨ ꯍꯥꯏꯔꯣꯅꯦ ꯇꯥꯔꯒꯦ ꯏꯁꯥꯁꯨ ꯑꯃꯨꯛ ꯎꯗ꯭ꯔꯤꯕꯅꯤꯅꯅꯦ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯕꯅꯤꯅ ꯏꯃꯥꯒ ꯑꯩꯒ ꯀꯩꯀꯩ ꯄꯣꯠ ꯈꯔ ꯇꯧꯔꯀꯥꯟꯗ ꯆꯠꯄꯤꯔꯨꯁꯤꯔꯥꯅ ꯈꯜꯂꯤꯕ 이마보. Leirang, 하오 이마보. na ngang la yam chawri ni. 하오 이마보. 이마보 꼭 가이사 삐루버노. Ai siang ko phangu bane sta. 아도 이마보 kainomta hange. Hangu ni 한다키 kai. 먹도보 kamai tauge. Khangdi da leirang. Hantak lai ba mause thoina phattaba budi oiroi. Aduga phatte haraga su imau handu nungsin he. 아도 이마보 kai노도 콩문 따바 와레 하제바 와레 사모사 레저라부수. 회동나 팥다바 앙디나 티 이마보. Hoi imau du budi nungsi. Aduga lai ba mause dine walan kaya ngangdi mapu kamdog doino khangdi. 아도 이마보 라이브 먹도디 피사누 사양 빠이 하이 숨브로 이마보. Hoi pairam gani sanali kon siriba kholibido amata wati. Ado wari si nungairi imabo ka thema sa bawdang chatlugi ge. 호 이마보 아이서 가이텐 잣도이네 잣미나라시 라. Chaminarasi. 이마 Kari hage bungo. 이마 와리 좀 사는지 너무 높이 따라가 농아이로 인도보니마 Kari wano hairon ibungo. 이마 아이 자부야 모닝 마음 자이마 좀 쓰러 마음 자 나이고 와는 가영 거니 Nang nasa din siba phawbore nang ba. 아이스 미유빈이마 Nang na duyong na khalabani na ne. Masi nong ini sida satlasi. Aduga mana ne. Chatpase nang ga igadang chakadaboni. Hujik oriba imungi phibam che. Ada leiba imogdu khangan be yati. Makti I nauribani na. ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ Chalo. Tumuro. Thaba taraga nungairoi. ꯍꯣꯏ ꯏꯃꯥ Fareda mana sumna hairakpaje. Aisu isuga imauga uningdana leiribanine. ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯃꯥꯏ ꯅꯨꯄꯤꯅ ꯂꯨꯝ ꯇꯥꯕ ꯑꯗꯣ ꯑꯩꯁꯨ ꯊꯕꯥꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯠꯂꯨꯔꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯑꯗꯣ ꯇꯥꯈꯝꯕ ꯍꯣꯏꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯆꯥꯗꯣ ꯑꯩꯁꯨ ꯃꯁꯛ ꯎꯅꯤꯡꯉꯦ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤꯅꯦ ꯏꯃꯥꯒ ꯑꯩꯒ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ ꯅꯪꯗꯤ ꯀꯣꯟꯅ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯤꯕꯨ ꯍꯧꯖꯤꯛ ꯂꯣꯠꯂꯒ ꯊꯝꯕ ꯌꯥꯔꯤꯕꯣ ꯑꯩꯁꯨ ꯌꯨꯝꯒꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯪꯕꯨ ꯂꯣꯠꯂ ꯊꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯆꯦꯗꯣ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯦ ꯍꯧꯖꯤꯛꯅꯦ ꯅꯪꯕꯨ ꯁꯛ ꯇꯥꯛꯄꯗꯣ ꯃꯇꯝ ꯆꯥꯗꯦ ꯇꯧꯕꯅꯦ ꯑꯣ ꯃꯥꯅꯦꯅ ꯂꯨꯔꯦ ꯁꯤꯅꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯊꯕꯥ ꯅꯪ ꯑꯝꯇꯗꯤ ꯌꯥꯝ ꯇꯧ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯈꯔꯒꯤ ꯋꯥꯅꯦ ꯅꯪꯁꯨ ꯃꯥꯁꯨꯅꯦ ꯑꯩꯒꯤ ꯏꯐꯝꯗ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯠꯅꯦ ꯂꯣꯠꯄ ꯌꯥꯗ꯭ꯔꯕ ꯃꯔꯤꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯂꯣꯠꯁꯤꯜꯂ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯊꯕꯥ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯅꯪꯕꯨ 이몽ꯁꯤ ꯀꯅꯥ 인ꯊꯣꯛꯀꯦ ꯍꯥ ꯅꯪꯒꯤ ꯍꯛ 이몽ꯁꯤ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯤ ꯀꯩꯅꯣ ꯑꯩꯅꯁꯨ ꯅꯪ 인ꯊꯣꯛꯄ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯑꯩ ꯀꯩꯒꯤ ꯂꯧꯕꯤꯔꯤꯅꯣ ꯍꯥꯟꯅ ꯈꯜꯍꯧꯕ ꯀꯩꯗꯧꯒꯦ ꯍꯣꯏ ꯑꯩꯁꯨ ꯁꯣꯏ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯉꯤ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯆꯨꯝꯃꯦ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯨꯝꯃꯤꯁꯤꯔꯥ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪ ꯉꯝꯅꯤ ꯍꯥꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯜꯗꯤ ꯀꯔꯤꯅꯣ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯕꯨꯁꯨ ꯅꯪ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯩꯁꯥ ꯂꯥꯡꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯋꯥꯈꯜꯒꯤꯅꯤ ꯈꯟꯗꯣ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯊꯕ ꯄꯨꯝꯅꯃꯛꯇꯣ ꯏꯀꯣꯛꯇꯛꯇ ꯊꯥꯡꯒꯠꯂꯒ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯒ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯀꯗꯣꯔꯤꯒꯦꯊꯕ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ
ꯅꯧꯖꯩ ꯐꯖꯩ ꯕꯤꯟꯗꯥ ꯑꯕꯣꯟꯁꯦ ꯑꯕꯤꯔꯅ ꯍꯥ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯏꯃꯥꯒ ꯃꯈꯣꯏ ꯇꯥꯒ ꯆꯠꯅꯤ ꯍꯥꯏꯗꯨꯕꯨ ꯀꯩ ꯅꯨꯃꯤꯠꯇꯅꯣ? ꯈꯪꯗꯦꯅꯦꯍꯦ ꯍꯌꯦꯡꯁꯤꯕꯨ ꯅꯨꯃꯤꯠ ꯐꯔꯤꯕ꯭ꯔꯥ? ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ. ꯌꯨꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯨ. ꯅꯃꯧꯕꯨꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯏꯃꯥ. ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛ ꯆꯠꯄꯗ ꯌꯥꯝꯅꯗꯤ ꯌꯥꯎꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯅ ꯌꯥꯗ꯭ꯔꯦ. ꯃꯊꯪ ꯆꯠꯄꯗ ꯑꯩ ꯌꯥꯎꯔꯒꯦ ꯏꯃꯥ. ꯍꯣꯏꯁꯦ. ꯏꯃꯥ ꯁꯦ ꯁꯦꯜꯁꯦ ꯂꯧꯁꯟꯕꯤꯌꯨ. 이치에게 짜나 닭나바 크라 리비고. 이마, 그나노 라미도보. ꯃꯈꯥꯗꯪꯒꯤ ꯅꯥꯎꯇꯣꯟꯅꯤꯗ. ꯀꯩ ꯍꯥꯏꯔꯝꯃꯤꯕ? ꯑꯣ ꯍꯌꯦꯡꯗꯣ ꯅꯅꯦꯝꯄꯣꯛꯇꯣ ꯂꯥꯛꯀꯅꯤꯌꯦ. ꯍꯩꯃꯥ, ꯃꯈꯣꯏ ꯇꯥꯗꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ? ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯅꯦ. ꯅꯠꯇꯦ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯆꯥꯁꯤ ꯎꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯖꯥꯠꯂꯣ? ꯎꯅꯤꯡꯗꯗꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? 이치! ꯃꯥ, ꯇꯝꯅ ꯉꯥꯡꯉꯣ 이ꯕꯨꯡꯉꯣ. ꯑꯉꯥꯡ ꯇꯨꯝꯃꯤꯝꯅꯤ. ꯍꯦꯛꯇ ꯀꯥꯎꯏꯍꯦ. ꯑꯗꯣ ꯍꯌꯦꯡ ꯏꯕꯥꯏ ꯂꯥꯛꯄꯗ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯅꯣꯏ ꯅꯕꯥꯏꯗꯤ ꯉꯥꯅꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯉꯥꯅꯨ ꯂꯥꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯑꯁꯤ. ꯃꯥꯏ ꯅꯨꯄꯥ ꯂꯥꯛꯄ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯄꯤꯖꯅꯤꯡ ꯃꯥꯜꯂꯦ. ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯎꯅꯔꯛꯇ꯭ꯔꯤꯁꯦ? ꯑꯗꯨꯅ ꯅꯪꯒꯤ ꯉꯥꯅꯨ ꯂꯥꯕꯗꯣ ꯍꯌꯦꯡꯗꯤ ꯊꯣꯡꯇꯣꯛꯑꯁꯤꯀꯣ. ꯌꯥꯔꯦ ꯌꯥꯔꯦ ꯍꯌꯦꯡꯗꯤꯅꯦ ꯅꯅꯦꯝꯄꯣꯛ ꯍꯣꯏ ꯑꯉꯥꯡ ꯃꯄꯥ ꯍꯣꯏ ꯂꯥꯛꯀꯗꯧꯔꯝꯅꯤꯅꯅꯦ ꯅꯪ ꯅꯥꯟꯅꯅꯦ ꯏꯔꯨꯖꯊꯣꯛꯇꯅ ꯅꯥꯟꯅ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯏꯃꯥ, ꯕꯨꯡꯉꯣ ꯂꯥꯛꯑꯣ. Bima, nang thaba ko. Mani mama bi ina makusumna tharakpado. Oh. Bima, nang napamsina kari. Imama bi ina makusumna aigi maramda kasum tawdokpiramdribo. Wari budi tare. Nang napamsina kari. Imama bi mahakpu ai khaktagi oiba. Nupi ahandugi wakal amata changhandaba. Madune aina pamnibase. Madu khataro. Mani mama bi changning basi changchano. Mahabu ai khaktagi oiba. Masi khaktana aina pamjabadi. Adudi pare pare. Ai imung dang changbugi ko. ꯐꯩ ꯁꯤꯗꯩꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯏ. ꯊꯕꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯎꯅ ꯈꯪꯍꯟꯒꯅꯤ. Se, pekau yaro. China ne, magi sabadune. Sola gane tharaga hapu. China ne, magi mukbang makara mana hipi budo, aduni makara thamu. Yare ko. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯃꯩꯕꯤ. ꯏꯃꯥꯃꯩꯕꯤ ꯃꯁꯤꯅꯕꯨ ꯄꯥꯟꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯗ ꯍꯥꯟꯅ ꯇꯧꯀꯣ. ꯑꯗꯨꯅꯅꯦ ꯐꯠꯇ꯭ꯔꯒ ꯑꯀꯟꯕ ꯑꯃ ꯊꯥꯁꯤ. ꯑꯗꯨꯒꯅꯦ ꯅꯪꯅꯅꯦ ꯊꯝꯒꯗꯕ ꯄꯣꯠꯇꯣ ꯑꯍꯤꯡ ꯑꯍꯨꯝ ꯇꯨꯝꯗ꯭ꯔꯒꯗꯤꯅꯦ ꯅꯪ ꯁꯤꯗ ꯄꯥꯜꯂꯣꯏꯀꯣ. ꯐꯒꯅꯤ ꯏꯃꯥꯃꯩꯕꯤ. ꯅꯆꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ. ꯏꯃꯥꯃꯩꯕꯤ ꯅꯆꯥ ꯀꯌꯥ ꯊꯝꯖꯔꯝꯃꯨꯒꯦ? ꯑꯩꯗꯤꯅꯦ ꯃꯟꯇꯤꯛꯅꯗꯦ. ꯃꯥꯡꯗ ꯂꯩꯕ ꯂꯥꯏꯁꯪꯁꯤꯗꯅꯦ ꯅꯪꯅ ꯑꯉꯝꯕ ꯈꯔ ꯍꯦꯛ ꯀꯜꯂꯝꯃꯨ. ꯐꯔꯦ ꯐꯔꯦ ꯏꯃꯥꯃꯩꯕꯤ. ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯛꯈꯤꯒꯦ ꯑꯗꯨꯗꯤ. ꯑꯣ ꯐꯔꯦ ꯅꯪ ꯃꯪꯒꯣꯜ ꯑꯣꯏꯔꯣꯀꯣ. ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯑꯐꯕ ꯑꯣꯏꯔꯣ. 이발, 여리나, 성어. 이시엔디 마땅 그러고 답시다. 박흥 팔레 메다나. 이발, 니. ꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏ ꯉꯁꯤ ꯍꯣꯏꯗꯤ ꯀꯔꯥꯏ ꯂꯩꯒꯦ? 이마디, 이주잡을 찾기보니. 너 이치에디 방문다 레호보니. 이치!
ꯏꯃꯥ ꯏꯅꯝꯃꯗꯤ ꯊꯣꯛ ꯉꯟꯅꯕꯨ ꯂꯥꯛꯑꯝꯃꯦꯗ ꯑꯩꯗꯤ ꯏꯁꯨꯒ ꯏꯃꯧꯒ ꯎꯅꯤꯡꯈꯤꯗꯅ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯦ ꯃꯤ ꯕꯦꯝꯃ ꯅꯃꯥꯒꯁꯤ ꯐꯝꯍꯟꯗꯅ ꯈꯣꯠꯇꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯇꯨꯝꯍꯧꯔꯤꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯐꯤꯔꯣꯜ ꯏꯔꯨꯖꯔꯨꯕꯒꯤ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯂꯥꯎꯅꯤ ꯏꯅꯦꯒꯤ ꯅꯥꯛꯇ ꯏꯃꯧꯁꯤ ꯀꯣꯏ ꯀꯣꯏꯁꯨ ꯀꯔꯤꯅꯣꯅꯦ Iba, ngasi di nganu na charde. Iche na iba di nganu yang pami. Iba, iba. ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯦ Kay no ayu sida mangnijibo. ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯅꯅꯦꯁꯨꯅꯦ ꯅꯕꯥꯏꯁꯨ ꯉꯥꯎꯗ ꯉꯥꯎ ꯂꯩꯔꯦ ꯇꯧꯔꯤꯁꯤ ꯏꯅꯦꯁꯨ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯃꯃꯥ ꯅꯪꯁꯨ ꯁꯤ ꯄꯨꯁꯜꯂꯒ ꯏꯅꯦꯒ ꯆꯪꯃꯤꯟꯅꯔꯝꯃꯣ Hot. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯏꯆꯥꯕꯨꯗꯨ ꯀꯨꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯤꯗꯤ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯗꯨꯕꯣ ꯑꯉꯥꯡ ꯀꯞꯄꯦ ꯂꯥꯛ ꯔꯃꯛꯄꯅꯦ ꯀꯗꯥꯏ ꯕꯨꯡꯉꯣ ꯇꯨ ꯉꯁꯤꯗꯤꯅꯦ ꯏꯆꯥꯅ ꯄꯄꯥꯕꯨ ꯑꯍꯥꯟꯕ ꯃꯁꯛ ꯎꯕ ꯅꯨꯃꯤꯠꯅꯤ ꯌꯦꯡꯉꯨꯅꯦ ꯏꯆꯥꯁꯦ ꯑꯩ ꯄꯥꯝꯒꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯏꯆꯥꯒꯤ ꯃꯃꯤꯁꯦ ꯃꯄꯥ ꯃꯥꯜꯂꯦꯌꯦ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯨꯟꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯆꯠꯈꯤꯕ ꯃꯃꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣ ꯊꯕ ꯏꯃꯨꯡ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯃꯝꯕꯁꯤꯗ ꯃꯈꯣꯏ ꯇꯥꯒ ꯏꯃꯥꯒ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯀꯣꯟꯊꯣꯡꯐꯥꯎ ꯊꯣꯛꯑ ꯌꯦꯡꯉꯨꯁꯤꯔ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯏꯃꯥꯗꯤ ꯏꯃꯥꯗꯣ ꯑꯥꯗ ꯂꯩꯍꯧꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏ ꯇꯥ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯍꯣꯏ ꯆꯪꯉꯁꯤ ꯂꯥꯛꯑꯣ 이싱이 타게 ꯃꯈꯣꯏ ꯇꯥ ꯆꯥꯛꯁꯨ ꯂꯣꯏꯔꯦ 이싱이 다음 타게 ꯑꯍꯣꯏ 이싱 ꯍꯥꯏꯕꯗꯣ ꯁꯤ ꯂꯩ ꯃꯈꯣꯏ ꯇꯥ ꯀꯥꯏ ꯌꯧꯒ꯭ꯔꯖꯥꯠꯅꯣ 이싱 ꯊꯛꯀꯦ ꯍꯥꯏꯔꯝꯃꯒ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯁꯦ 이싱 ꯊꯛꯀꯦ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦ ꯂꯝꯁꯥꯡ ꯂꯥꯛꯄꯩ ꯈꯪꯗꯦ 이싱 ꯀꯧꯏꯅꯦ ꯑꯁ ꯍꯩꯗꯣꯛꯈ꯭ꯔꯦꯗꯅ ꯂꯣꯏ ꯆꯣꯠꯂꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯈꯣꯏ ꯇꯥ 와나 와보네 나도 못하게 또 보시더네 안돼 간 도움을 이 마이 봉 뚜무 이게 아씨 에이 쇼다 이마 와이프는 신바 타오랑 거짓말 너희는 가해봐 달 짝수 짜기드래 이마기 부몽 ตุ้mbadagi 허골로수 야악드래 아씨 아이디바 그이놈 게 시간이 절로 보는 콩기다 일단 소이젤리에봐 마땅 작아다 타봐 아이 저러게 그이놈 뭐 거기다 만만들어 적자를 잡고 응? 이만하네 나는 라오나 해 누나 이 저러게 거 안내려 짝수들 anh nào của bác sẽ ăn tất cả đi chơi ai ăn được đi hết anh đúng là đâu
Ima! Ima! Anu! Haima, makoy ta, kayno yang nganna. Isa sa uning mga na ay ngantay ka laban. Ado, ima ho ibong hoy di. Angang se ngarang dagi masa sagat padane suktum hiktumdre aduna ngarang ahing amata tumnadre inempo kay bungo gadi tumhori aduga khoi imana ne maningda bilantri he hobani Nang itom raw ka. ai ga khoi ma gadi hinareda ahing tumdi masige ngang se no ngalam dai khaktani mana tummi se Hauji budi mapa ay na hing listener da. Sa jigi. kayno makoy ta su sida leibirage haira Ay je hata mo til sile ge na kale. dugu yumna kamai tawba Yum thokini da. adudi fare insang ahawa mathonga cha thorasla adudi bungo ngasidine baba da lehelasiko baba la holasila jangasla makoy ta ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛꯂꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯈꯣꯏ ꯇꯥꯁꯨ ꯏꯃꯥꯁꯨ ꯃꯁꯨꯒ ꯃꯃꯧꯒꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯐꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯃꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯦꯠꯂꯔꯣꯏ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯁ ꯏꯅꯦ ꯍꯣꯏꯒꯤ ꯏꯪꯒꯣꯜꯁꯤꯅꯅꯦ ꯃꯆꯥ ꯑꯣꯏꯖꯔꯁꯨꯅꯦ ꯐꯈ꯭ꯔꯦ ꯃꯔꯣꯏꯁꯤꯅ ꯐꯔꯤꯕ꯭ꯔꯥ ꯌꯥꯏꯉꯪꯂꯥ ꯏꯃꯥ ꯏꯅꯦ ꯃꯈꯥ ꯂꯩꯍꯧꯕꯅꯤꯅꯦ ꯅꯅꯥꯎꯄꯥ ꯂꯩꯔꯛꯄꯒꯤ ꯑꯗꯣ ꯌꯥꯏꯉꯪꯂꯥꯁꯦ ꯈꯔ ꯍꯦꯛꯈꯤꯒꯦ ꯍꯦꯎꯅꯦ ꯍꯣꯏ 이거 이네 어디 안 파예봐 이거 버섯이고 너희들이 팠다더라 하우더라 ꯏꯪꯒꯣꯜꯗꯣ ꯐꯠꯇꯦ ꯀꯩꯅꯣ ꯏꯪꯒꯣꯜ ꯀꯣꯏꯕꯤꯅꯕ ꯂꯩꯇꯕꯒꯤꯔ ꯂꯩꯍꯥꯎ ꯐꯠꯇꯕꯩꯔꯅꯦ ꯊꯥꯔꯨꯕ ꯑꯝꯇ ꯍꯤꯡꯉꯨ ꯌꯥꯗꯦ 머러지 호 방남 짜는 거고 ꯍꯣꯏ 머러 같이 오 영양가도 카얌 힘자로 라잉아다 카얌 힘자로 이모 라잉아다네 지금 뭐야 기암 내려서 돈이 거기서 안 하우르서 카얌 보고지 방남 짜는 카얌 보고 영양가도 라잉아다 나도 순간 보대 타발라이네 타봐 난 돈 라이로 뭐 칸마디 야로 들어 ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯃꯥꯏꯒꯤ ꯏꯃꯪꯃꯛꯏ ꯂꯥꯎ ꯑꯁꯤꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤꯂꯥ ꯆꯥꯕ ꯀꯩꯗꯧꯔꯒꯦꯅꯦ ꯂꯥꯎ ꯑꯁꯤꯗ ꯐꯝꯃ ꯋꯥꯔꯤ ꯁꯥ 나라 망고 팜와이 사제라 ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯌꯣ 타봐 난 그대로게 이봉어 야우더나 또 맞지 까이기노 낭나 나만베기 뽕폼데 그대로게 바낭보 이마 ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯟꯖꯤꯟ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ 까이기노 이마다 생나 하이네 와리도 까이기 이자부 까이기 모이네 까이 락사부 야브로 거기 수 암나이지디 나마 숙사부 암나이지디 자 그대로게 하이네 ꯀꯩꯅꯣ ꯊꯕꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯈꯝꯕꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯕ꯭ꯔꯣ ꯅꯃ ꯇꯥ ꯈꯝꯕꯁꯨ ꯏꯅꯦꯝꯄꯣꯛꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯌꯥꯎꯈꯤꯕꯗꯒꯤꯗꯤ ꯃꯣꯏꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯌꯨꯝꯗꯨꯗ ꯑꯩ ꯊꯅꯝꯃꯒ ꯃꯣꯏ ꯀꯅꯥꯝꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯃ 소마 나바니 너희는 가네 와지 까이노 타봐 까이 와이 나바니 가네 와지 이마다 생나 하요 누가들 와까노 까이 너희 가네 와폰도 까이노 구숨 하요 ꯏꯅꯦ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯀꯨꯁꯨꯝ ꯏꯅꯕꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯑꯩꯒꯤ ꯇꯣꯡꯖꯕꯇꯪ ꯊꯤꯕꯗꯨꯅ ꯊꯕꯥꯕꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯏꯃꯨꯡꯗꯨꯗ ꯑꯩꯅ ꯄꯤꯁꯜꯂꯨꯕꯅꯤ 그리 하이바 하 마토 마사 레이 칸가나 낭 나도다 호텔 나는 이제 까이기노 하난 칸다브라 하난 칸다브라 하난 칸다브라 하 ꯏꯅꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ ꯊꯕꯥꯗ ꯑꯗꯨꯃꯥꯏꯅ 아이부로 카비네나 낭 시타브로 레까야 마나 낭 아이 까야 와나 낭 졸라 이마나 낭고 하 이마 이베 낭 칸다브라 낭고 이마 ꯑꯩ ꯂꯥꯜꯂꯦ 이마 ꯑꯩ ꯁꯣꯏꯈ꯭ꯔꯦ 이마ꯊꯕꯥ ꯍꯧꯒꯠꯂꯨꯁꯦ ꯃꯤ ꯃꯥꯡꯗ ꯐꯒꯗꯣꯏꯁꯦ ꯊꯕꯥꯗ ꯑꯗꯨꯃꯥꯏꯅ ꯐꯨꯕꯤꯅꯣ ꯍꯧꯖꯤꯛꯄꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯨꯔꯒ ꯐꯒꯗ꯭ꯔꯣ ꯏꯅꯦ 짜고 또 뭐야 이브로 짜는네 토레 칸다 구봉 칸도 딱 짜라 라이지 하르마니 짜이답들 이마나 통라운 항이에 ꯊꯕꯥ ꯍꯧꯖꯤꯛꯄꯨ ꯏꯅꯝꯃꯕꯨ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ ꯂꯪꯖꯔꯨꯕ ꯏꯔꯥꯁꯤꯒꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯪꯖꯔꯨꯕ ꯏꯔꯥꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ 이놈아, 허직도
ꯃꯈꯣꯏ ꯌꯨꯝꯗ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯏꯅꯝꯃ ꯈ꯭ꯋꯥꯏꯅꯤ ꯆꯠꯂꯒ ꯏꯆꯦꯗꯨꯒꯤ ꯌꯨꯝꯕꯨ ꯊꯤꯔꯨꯔꯁꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤꯗꯪꯗꯤ ꯍꯥꯏꯖꯔꯨꯒꯦ ꯏꯅꯝꯃ ꯏꯅꯦ ꯊꯕꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯦ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯆꯠꯂꯨꯔꯣ ꯅꯪ ꯅꯁꯥꯅ ꯅꯔꯥꯟꯗꯣ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯨꯔꯣ ꯑꯗꯣ ꯃꯤꯒꯤ ꯃꯀꯥꯗꯗꯤ ꯌꯦꯛꯀꯅꯨꯀꯣ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯅ ꯅꯪ ꯂꯥꯛꯄꯗꯅꯦ ꯏꯃꯥ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯉꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯏꯕꯦꯝꯃ ꯁꯦ ꯏꯅꯝꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗꯣ ꯊꯤꯔꯨꯔꯒꯅꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ 이마, ꯕꯦꯝꯃ 이마, ꯑꯩ 이마가 와리 ꯑꯝꯇ ꯁꯥꯟꯅꯖꯒꯦꯅ ꯂꯥꯛꯄꯅꯦ 이마. ꯕꯦꯝꯃ ꯃꯐꯝꯁꯤꯗ 이마, ꯑꯩ 이마 ꯍꯣꯏꯗ 이치 ꯍꯣꯏꯗ ꯌꯦꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ 이마. 이마ꯗ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ. ꯏꯅꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯊꯕꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯏꯅꯦꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦꯗꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯃꯣꯏꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯊꯣ 이ꯕꯥꯅꯤꯁꯦ ꯋꯥꯔꯤꯗ ꯏꯪꯅ ꯁꯥꯔꯁꯤ ꯍꯣꯏ ꯏꯕꯦꯝꯃ ꯁꯪꯒꯣꯏꯁꯤꯗ ꯆꯪꯉ ꯐꯝꯃꯁꯤ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯅꯨꯡꯁꯥ ꯁꯥꯏꯍꯦ ꯃꯅꯨꯡ ꯆꯪꯁꯤꯜꯂ ꯐꯝꯁꯤ ꯐꯝꯃꯣ ꯁꯦ ꯐꯝꯂꯥꯛꯑꯁꯤ ꯁꯤ 우름지에 fam겠어 이베마 그리기는 너는 윰시들 락리시보 이마, 남호 얌나 소이크레. 남호 봄다 ꯉꯥꯛꯄꯤꯌꯨ. 남호 ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ 이마ꯗꯒꯤ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯑꯃꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ 이마. 남호 ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. 이베마 이마, ꯑꯩ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯌꯨꯝ ꯑꯃꯕꯨ ꯑꯩꯅ ꯊꯨꯒꯥꯏꯔꯨꯔꯦ 이마. ꯑꯩ ꯂꯥꯟꯈ꯭ꯔꯦ 이마. ꯏꯅꯦ ꯄꯨꯝꯅꯃꯛꯁꯦ ꯊꯕꯥꯒꯤ ꯃꯔꯥꯡ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯔꯥ ꯆꯥꯎꯅ ꯌꯥꯎꯔꯤ ꯑꯩ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯊꯕꯥꯕꯨ ꯈꯝꯕꯗ ꯄꯤꯁꯜꯂꯨꯔꯦ ꯏꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯝꯕꯅꯤ ꯇꯥꯊꯣ ꯅꯃꯥꯁꯦ ꯏꯃꯧꯕꯨ ꯈꯪꯍꯟꯅꯤꯡꯗꯗꯅ ꯑꯩꯅ ꯋꯥꯐꯝꯁꯦ ꯂꯣꯠꯁꯜꯂꯨꯕꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯗꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯛꯑꯦ ꯏꯅꯦ ꯑꯩ ꯏꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯔꯥꯟꯗꯣ ꯏꯁꯥꯅ ꯈꯪꯖꯗꯨꯅ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯑꯃꯇꯪ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯩ ꯏꯆꯦ ꯍꯣꯏ ꯇꯥꯈꯝꯕ ꯍꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ 이마. 이마, 남보 어묵 째째루키게. 남보 찰라시. ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯎꯒꯦꯀꯣ 이마, 그나노 라미두보. ꯁꯃꯥꯟꯗꯧ ꯀꯛꯄꯤꯅꯦ ꯂꯥꯛꯏꯁꯦ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯦ
ꯑꯩꯒꯤꯁꯨ ꯀꯛꯄ ꯌꯥꯔꯛꯑꯅꯤꯅꯦ ꯏꯃꯥ ꯊꯥ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥꯅ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯇꯥ ꯑꯉꯥꯡꯁꯦ ꯄꯤꯔꯛꯑꯣꯁꯦ ꯑꯩ ꯆꯥꯛ ꯂꯣꯏꯁꯜꯂꯨꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯨꯛꯄꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅꯦ ꯇꯥꯊꯣꯜ ꯏꯆꯥꯅ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅꯅꯦ ꯋꯥꯐꯝꯁꯦ ꯏꯃꯧꯗꯗꯤ ꯈꯪꯍꯟꯕꯤꯔꯛꯀꯅꯨ ꯏꯆꯥ ꯏꯃꯧꯒꯤ ꯌꯨꯝꯕꯥꯟꯁꯦ ꯀꯥꯏꯍꯟꯒꯨꯝꯁꯤꯀꯣ ꯏꯅꯝꯃ ꯑꯩꯁꯨ ꯚꯥꯞ ꯇꯥꯏ ꯏꯅꯝꯃꯁꯨ ꯆꯤꯟ ꯀꯥꯡꯕꯤꯔꯛꯑꯅꯨ ꯎꯠꯅ ꯋꯥꯏꯅ ꯃꯦꯜꯂꯁꯤ ꯏꯆꯥꯒ ꯏꯌꯥꯒꯒꯤ ꯌꯨꯝꯕꯥꯟꯁꯦ ꯀꯥꯏꯍꯜꯂꯒꯨꯝꯁꯤ ꯏꯅꯝꯃ ꯍꯣꯏ ꯇꯥꯊꯣꯜ ꯔꯣꯠꯁꯤꯒ ꯂꯣꯏ ꯁꯤꯠꯇꯣꯛꯈ꯭ꯔꯗꯤ ꯐꯔꯅꯤꯗꯀꯣ ꯄꯣꯠꯁꯤ ꯌꯥꯝ ꯐꯔꯗꯤ ꯐꯔꯅꯤꯗꯀꯣ ꯉꯁꯤꯁꯤꯕꯣ ꯀꯅꯥꯅꯣ ꯈꯔ ꯂꯩꯕ ꯂꯥꯛꯑꯣꯅꯦ ꯂꯩꯅꯧ ꯂꯥꯛꯑꯣ ꯃꯣꯔꯣꯛꯅ ꯃꯔꯣꯝ ꯐꯖꯔꯤꯕ ꯁꯦꯕꯣꯠ ꯀꯌꯥꯝ ꯂꯩꯔꯦ ꯂꯥꯛꯑꯣ ꯊꯥꯡꯖꯤꯡꯒ ꯂꯣꯏ ꯂꯩꯔꯦ ꯂꯥꯛꯑꯣ ꯃꯃꯥꯅꯅꯦ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯗꯣꯏꯅꯦ ꯆꯥꯒꯤ ꯁꯕꯥ ꯁꯤꯗ ꯑꯝꯇ ꯆꯪꯉꯛꯄꯣ ꯂꯥꯛꯈꯣꯅꯦ ꯀꯤꯍꯣꯝꯒꯁꯦ ꯑꯝꯇ ꯂꯩꯌꯨ ꯂꯥꯛꯎꯅꯦ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯀꯥꯔꯣꯠꯀ ꯂꯐꯨ ꯊꯔꯣ ꯊꯥꯡꯖꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯂꯩꯌꯣ ꯏꯅꯦ ꯂꯩꯌꯣ ꯊꯥꯡꯖꯤꯡꯒꯁꯦ ꯂꯨꯄꯥ 20 ꯊꯥꯡꯖꯤꯡꯁꯤꯒ ꯈꯛꯇꯅꯤ ꯍꯋꯥꯏꯁꯤꯒ ꯄꯤꯕꯤꯔꯛꯑꯣ ꯍꯋꯥꯏꯁꯦ ꯐꯖꯔꯁꯤ ꯍꯥꯞꯄꯤꯔꯛꯑꯣꯅꯦ ꯍꯋꯥꯏ ꯂꯨꯄा 10 ꯊꯥꯡꯖꯤꯡ ꯂꯨꯄा 10 ꯀꯤꯍꯣꯝꯁꯤꯗꯤ ꯀꯌꯥ ꯄꯤꯔꯤꯅꯣ ꯀꯤꯍꯣꯝ ꯂꯨꯄा 90 ꯄꯤꯌꯦ ꯑꯗꯨꯃ ꯑꯣ ꯍꯥꯞꯈꯔꯣ ꯑꯁꯤꯁꯤꯃ ꯍꯥꯞꯄꯤꯔꯣꯅꯦ ꯑꯇꯩꯗꯤ ꯌꯥꯔꯅꯤꯗ ꯏꯅꯦ ꯀꯥꯔꯣꯠꯇꯨꯃ ꯂꯧꯒꯗꯅ ꯑꯧ ꯀꯥꯡꯉꯧ ꯆꯥꯅꯕ ꯍꯥꯞꯆꯜꯂꯁꯦ ꯏꯅꯦ ꯃꯣꯔꯣꯛꯀꯗꯤ ꯑꯝꯇ ꯌꯥꯔꯦ ꯌꯥꯔꯦ ꯀꯌꯥ ꯇꯥꯔꯒꯦ ꯏꯅꯦ ꯑꯗꯨꯗꯤ 50 ꯍꯨꯝꯐꯨ ꯍꯨꯝꯗ ꯃꯔꯤꯐꯨ ꯇꯥꯔꯦ ꯑꯣ ꯂꯥꯛ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯗꯣꯏꯅꯤ ꯂꯥꯛ ꯀꯩꯃ ꯑꯩꯃ ꯕꯨꯡꯉꯣ ꯀꯩ ꯂꯩꯔꯨꯏꯅꯣ ꯎꯗ ꯅꯪꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯕꯅꯤ ꯁꯤꯗꯒꯤ ꯑꯣ ꯀꯩꯃ ꯑꯉꯥꯡꯁꯤꯅ ꯀꯅꯥ ꯑꯩꯒꯤ ꯏꯆꯥꯅꯦ ꯆꯥ ꯕꯨꯡꯉꯣ ꯅꯪ ꯀꯃꯤꯡ ꯀꯧꯕ ꯈꯝꯕ ꯀꯧꯋꯦ ꯀꯀꯥ ꯈꯝꯕ ꯀꯧꯋꯦꯕ ꯑꯩꯅ ꯅꯨꯡꯁꯤꯅ ꯈꯝꯕ ꯍꯥꯏꯅ ꯊꯣꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯀꯩꯃ ꯍꯥꯏꯅꯔꯁꯤ ꯇꯥ ꯃꯔꯨꯞ ꯃꯄꯅꯤ ꯂꯥꯛ